COVID-19 ga akiba marakta atoppa lamdagi mitop kaya lam koiba lakpa henjillakpana COVID-19 shandokpa hellakkadara amadi Leimaram Waroiching da COVID-19 positive oiba imung ama yaorakpana Leimaram Waroiching Da Lam Koibasing Lakpa Amadi Changlakpada Athingba Thamkhre hariba Athingba se chaliba thasigi kuntra fawa thinkigani haina Leimaram Waroiching Mairapaibi Luki Secretary Leichombam Thasanana Waroiching Da Lam Koibasing Lakpa Amadi Mairapaibi na thoktuna thingbaga loinana phongdokibani makna makha taraduna Athingba si miyam gi aifanabani amade aikoi punna COVID-19 dagi kanjanabani laikai asida COVID na ba yaorakpasina atoppa sing changlakpada laina asi shandokpadra amadi atoppa naba miyoi sing yauramlagade laikai asida amuk shandoklamgadra kibadagi Athingba si ngarangdagi chanari haiki ngasi Leimaram Waroiching gi khungang ngasi da Manipuri gi praja miyam singna lam koiba lakpiriba asi ngasi dagi hauna July gi tang kuntra phawgi phawda koina Athingba thamjare aikoina tawjariba asi Manipur praja miyam gi COVID-19 na maram oiraga laina asi noma noma gi missing hengkatpagi chang hengkalakpasina maram oiraga aikoina praja miyam gi laibaki khalaga Athingba si thamjabani aikoi khungang asi da su anaba ngasi positive yum ama yaure aduna Manipur gi praja miyamna mafam jaga haibadi Leimaram Waroiching asida lam koiba laktanaba aikoi miyamna haijari